Good morning. Northeast Windogi News Analysis ta mayam punamang putaram nangchari. Ngasi Impal da punga kiba pawse singya wa uiba paw khara khana naina janabagi damakta ikhoigi studio sida lengsinduna leibiriba se Manipur gi saknai rabo za USM gi General Secretary uza SHANTA NAHAKPAM ni uza bo hanung tada taram nangchari. Thagachari uza uza khoi ngarang dagi pawse aduma khangnarabani ahan bada lakchening base ikhoigi ayukta na kangpokpi da numidang da jongjek ta ambush sathakre mari sire taruk sokle haiba sigi pawse na ambanga sigi headline oinari uza asigi matang da lakchening base ikhoigi megi ahumdagi hauraga ikhoigi maitai kuki gi marakta conflict se adumak series adugi matungdagi series of incident mayamam thoklaba matungda amuka ikhoigi inter community gi marakta incident mayama sumaina thoklakpagi pause adum leiba sigi marakta ikhoigi mayamna mi binary side amuka naga kuki gi marakta thokliba irang se sum chauthuknarakada haibagi mi painaba aduga ikhoigi jinggi mafam sing sida irang se lephan bangamdaba sina ikhoigi lawfam thokpa responsibility ama iwat wat padong ubase pulap oina yengbada oja kari wafam thambining mas notice window yengbiriba kwai punang pu khurumjari Manipur gi leiriba situation hai tare ko khangai mayam nasu tuan ba yam senior we ba khangai hai tare expert sing hai tare ko moina su tuan ba assessment mayam am tawi adubu masigi leiriba pochi akoina han mada yeng adu ji kaino ganda Manipur da hoji leiriba style se maruina maitai ga tangkhul ta ba jaga da ayamba irang se hoji tawi hai tare maramdi masagi lebak sida leiba hojiki akoigi indigenous nataga yellow proof sing hai tar yellow proof sing gi jaga da changsal ga attack toba nataga external aggression chathaba leidra ko sumse yam bajan towe hai tar akoida kitang na idi kaino hai ganda maruoina technopal gi jaga aduga frezol chorchanpur Soida irang si irei leitabani kangpopi da su leite hai tai ko governor na lapan balengak leram badai kangpopi da su irang si irei leitana leigrabane ba ada ngarang andagi ngasi hapta mani dagi chatharakpa thabak thoram sing hai tai maru oina akhoi gi keno da akhoi gi choro somda chatharakpa sing then adugi matungda ngasai gi akhoi gi tronglaubi sida continue tongna ba honarakpa si myam je loinamak samjalaga punjala yengaganda ngasai gi leibak sida group kara ai tai ko shanti pam daba kanano di khang daba koina ko shanti di ta sengna shanti le hening daba group kara di le rabra hai base sidi yam clear oina masi clear oi re ai tai yam sengna clear oi re to odabu akoina munna yengadab se escalation ji ngarangi kano da tupul gi karaga soida kangpopi district ta chathaba escalation ji kuki gi saknai raba thadau kangbu gi hai tare saknai raba dugumba Christianity ga dharma ga mari leina ba mi ahum sokpa leidaba tawse si matang ji yor salap kan da di senapati romda amadi kangpokpi area sida ngasai gi hana tangkhul ga kuki ga tawner base masi makha taba further naga yorok na bagi escalation ama thogan na ba hona bra hai basi yam chauna chingna ba leba aduna tuan ba organization sing hai tare ngasai gi juf ki NSN gi kari gi karagi maikai dagi condemn tawnari ba mayam si yenga kana thoi ba thodoki thokpham sigi jaga si yenga kana akoina yam hai smuwe wadi nate adu perception ama akoi gi wakhalon da thoklai si kaino hai ganda ukhul da leramba escalation ji senapati kangpopi rom da su tawning bra hai bagi pochine sima leire ani su da sarkar da akoina sigi timing sida sarkar ga yamna kupna takhaina ba mathau tare honorable chief minister na budi hai ko sarkar gi state ki araiba pangan fudoga masi thidoga thoiba thodok sigi matang da phadok phajin haidi maran mara leiba sing du dandi pina ba tawgani na honorable chief minister na budi statement am pire tawdo akhoi da miyam na chamam na ri kaino hai ganda tronglaubi tawdok thokre tronglaubi tawdok si thokra matung da angang ani leidre pongan mi ahum amasu leidre ko adugi matungda tronglaubi gi manung jangjan ba akhoi yum singduda sekdok sangyen taw chatpa matamda ID bomb amuka thamam base masi na takpudi karino hai kanda government gi forces singsina area dominate tawriba amadi periphery area da security gi
apparatus ama semaga section torang tori ha sigi kanabasi rei leite sini security yauna torabra haibagi akhoi de yam chawba chingna bam lei hai tare ko mamdi kai noi ganda akhoi miyam gi pandam je maru ina CSO miyam gi pandam je kai noi ganda peaceful coexistence ama porak paneba peaceful coexistence ama porak na bohna da somda miyam na magi mayum da handing ba adagi sugumba escalation sing je thok tana ba hona ba then ngasai sakar da akhoi na thajaba thamba ma ga change ba sigi condition jida pali ba lengak sigi security gi oiba section thorang jida akhoi na kamaina thajaba thamdo no haibse yam chawba question am lae ba mamdi tonglobi gi angang ani legidraba jaga du adugi adai gi jaga da amuka na ID bomb thamba ngam bataragadi ID gi oiba pochai sing thamba ngam oi tardi madu ngasai gi lengak sigi mathauda mapung bana tawdabane na akhoi na loba tabane mamde lagai club na natraga akhoi gi imung duna tawgadaba thabak oide miyam na tawgadaba thabak oide ba tonglobi to dok thokra matungda akhoi gi government jina operation chathari kotari chingda chathari helicopter pa handana kotandana tawba mayam sing do drama oina tarakpo yabagi tanja amadi lai hai tare siga chamana bada chororom da so amu kanoni hai eastern volunteer force na ne mo hai adai amane toan ba statement mayam am lai ko lai ba statement si loi kaw thokra se ba matmahum du de leba assam rifle sing mahum du de leba leidana ko akoi gi manipur police ke forcing atopa forcing intelligence ki sourcing moi ke dole ho ge ha bisi akoi gi side gi miyam gi side gi koina pukning da hangnari ba wahang ne ba koina kitang chaweng yeng kan da kashmir da arunachal da to boy ram ta di noi chap chap step lawra kani adubu manipur da di noi lowning de ha bisi sima miyam na khali wa khalon je mayek hena sengak ba hai tare ada akoi gi leibak sida sigi escalation ji mafam amada litana thoye sida thoye aduda thoye tenopal thoye amada heta toksano ba security forcing sina magi amadi intelligence ki sourcing sina magi marin leiba mathongna phudok pangamaga ngambata gadi sarkar gi intelligence sarkar gi SIB sarkar gi IB sarkar gi leiba Assam Rifle gi general sing brigadier sing then colonel sing ko major sing moi gi tariba posting do duty se mapung phana tawde ha bisi mai yam senge ya bo sikte yam sena da ko mai yam thin senge ba crime ma thokra matung da ngasai NIA da sinagraba crime do miyam na oina nainaraga madugi crime do sumain thopor me sumain tawor me pen da do adai do oina assessment di taw lere ba sarkar gi oiba thabak thoram da achowa ma thoge ta di makhata na thogan da ba bise moi gi mathong ne ba sigi thabak si tawba ngam de ba sarkar je aduna haiba tawdok si thokra matung da mi ahum je leidre ba matung da another jawjang tek da ahing da masigi escalation da mi ani amam ko soe ama budi leiribra lama leitrena leidrena haire ama ga sokpam ga leiri then adugi marak to da nungdin talak to da akoi gi senapati da chatpa la gari sing pharaga mi khara ma kidnap tawre adusu hujik aina khanmada hujik pau thadorok triba mali ado isona chanbibo oisano akoi sugumba tawdokse kuki na butau boy gera amana butau bra yellow mi sing gi marakta smaina khana ba chaina ba nungaina da bale se wari sanaraga loina mak kokmi na yai si moina mayam na khangbi bam thoi ada hoi ai gi mi sirabnina ai ju mi gi mi do hat ke na khalak pai se masana ta bane ba ko ada ai gi mi si doi maram se marak sida leba criminal sing natraga anti social elements sing akoi marak ta bu yaure moi marak ta bu yaure naga marak ta bu yaure anybody gi marak ta yawdo this arm torga dismantle torga madugi moral adugumba thabak chathabagi moral du namjal laga thamba base sarkar gi mechanism sina kalla ka dangam gadabne ba sigum tawrodi akoi phaba pun bala kani sigum tawr ta di akoi organization mathak de allegation la kani gaise kinadre bo sik se mayam se government je leiribra natragal leitrabra government gi sagi ka ani ko akoi gi government gi leiriba requisite forces sing IB sing intelligence sing sina what is it kasai ga ni miyam da logi oiba akiba se thambang ngamdre ba adu ngamdrabanina thodo ma thoe thodok to tho maga jungle da chenjan gre khosan gre highway wana te ba chen thodok si tho ma tung da another group ama mung thola ga lengak le gere le ro da khoi mi si rabanina akhoi ju mi suk ti kidnap to gani nataga khoi di mi suk hat kani haibagi wakhalon se le re ba adu ga same case ta akhoi rom da su thoe bhai noi rom da su tawro na injan na kan da usik se zawjak tek da mu another ambush tawraga sagi
ꯑꯇꯣꯞꯄ ꯐꯨꯔꯨꯞꯀꯤ ꯃꯤ ꯑꯅꯤ ꯑꯃꯨꯛ ꯅꯣꯡꯃꯩ ꯄꯥꯜꯂꯤꯅꯦꯕ ꯁꯤꯅꯦꯕ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯦꯟ ꯑꯣꯏꯅ ꯅꯥꯒꯥ ꯀꯨꯀꯤ ꯃꯩꯇꯩ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯃꯩꯇꯩ ꯅꯠꯇ꯭ꯔꯒ ꯃꯥꯏꯅꯣꯔꯤꯇꯤ ꯃꯩꯇꯩ ꯁꯨꯃꯥꯏꯅ ꯌꯦꯡꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯆꯞ ꯃꯥꯟꯅꯅ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯁꯤ ꯃꯥꯟꯅꯔꯀꯥꯟꯗ ꯁꯔꯀꯥꯔꯁꯤꯅ ꯂꯧꯔꯛꯏꯕ 2023ꯒꯤ ꯃꯦ 3ꯗꯒꯤ ꯂꯩꯔꯤꯕ ꯑꯦꯟꯀ꯭ꯋꯥꯏꯔꯤꯁꯤꯡ ꯑꯅꯧꯕ ꯂꯩꯉꯥꯛ ꯂꯥꯛꯄ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯅꯤ ꯂꯥꯛꯄ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯂꯩꯔꯤꯕ ꯁꯔꯀꯥꯔꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯦ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯜꯂꯒ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯇꯤꯡꯊꯣꯛꯅꯔꯒ ꯈꯨꯠ ꯁꯝꯅꯔꯒ ꯆꯠꯄ ꯌꯥꯅꯕ ꯉꯥꯛ ꯁꯦꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯍꯦꯟꯅ ꯊꯣꯛꯄ ꯌꯥꯅꯕ ꯑꯗꯨꯒꯨꯝꯕ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯑꯃ ꯇꯧꯔꯒ ꯆꯪꯉꯒ ꯇꯧꯅꯤꯡꯕ ꯃꯤꯗꯣ ꯇꯧꯍꯟꯕ ꯑꯗꯨꯒ ꯃꯣꯏꯅ ꯆꯪꯍꯟꯅꯤꯡꯗꯕ ꯃꯤ ꯃꯣꯏꯅ ꯂꯩꯍꯟꯅꯤꯡꯗꯕ ꯃꯤꯗꯨꯅ ꯂꯧꯊꯣꯛꯄꯒꯤ ꯀꯜꯆꯔ ꯑꯃ ꯂꯥꯛꯑꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯗꯤꯁꯥꯝ ꯇꯧꯕꯒꯤ ꯀꯜꯆꯔ ꯑꯃ ꯂꯥꯛꯑꯕ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯍꯥꯏꯕꯁꯦ ꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯁꯥꯏꯠꯇꯒꯤ ꯆꯤꯡꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯑꯦꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯤ ꯈꯛꯇ ꯅꯠꯇꯦꯕ ꯍꯧꯖꯤꯛꯁꯦ ꯉꯁꯤꯁꯦ ꯀꯔꯤꯒꯨꯝꯕ ꯐꯥꯈ꯭ꯔꯤꯕ ꯃꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯤ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯑꯃꯈꯛ ꯁꯤꯈꯤꯕ ꯍꯥꯠꯈꯤꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯑꯆꯧꯕ ꯑꯦꯁꯀꯦꯂꯦꯁꯟ ꯑꯃꯃꯨꯛ ꯍꯥꯏꯗꯤ ꯋꯥꯏꯜ ꯐꯥꯌꯔꯒꯤ ꯇꯥꯏꯞꯇ ꯆꯥꯈꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯁꯤ ꯌꯥꯝ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯁꯔꯀꯥꯔꯅ ꯃꯥꯒꯤ ꯑꯥꯔꯃꯤ ꯖꯦꯅꯔꯦꯜꯁꯤꯡ ꯑꯗꯒꯤ IGꯁꯤꯡ DGPꯁꯤꯡꯒ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯉꯔꯥꯡꯗꯒꯤꯅ ꯉꯁꯤꯐꯥꯎꯗ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯍꯣꯠꯂꯥꯏꯟ ꯑꯃ ꯂꯩꯗꯅ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯦꯅꯥꯄꯇꯤ ꯀꯥꯡꯄꯣꯛꯄꯤ ꯁ꯭ꯋꯥꯏꯒꯤ CSO ꯃꯌꯥꯝꯁꯦ ꯀꯧꯗꯅ ꯐꯝꯗꯅ ꯑꯗꯒꯤ ꯉꯁꯥꯏꯒꯤ community leadersing ꯀꯧꯗꯅ ꯁꯤꯒꯨꯝꯕ ꯑꯦꯁꯀꯦꯂꯦꯁꯟꯁꯤꯡꯁꯦ ꯗꯤꯑꯦꯁꯀꯦꯂꯦꯠ ꯇꯧꯅꯕ CMꯒꯤ ꯕꯪꯒ꯭ꯂꯣꯁꯤꯗ CMꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯃꯤꯁꯦ ꯄꯤꯛ ꯊꯟꯅ ꯍꯧꯖꯤꯛꯁꯦ ꯂꯩꯒꯗꯕꯅꯦ ꯃꯥꯒꯤ ꯄꯋꯥꯔꯁꯦ ꯀꯨꯀꯤ ꯑꯣꯏꯒꯦꯔꯥ ꯅꯥꯒꯥ ꯑꯣꯏꯒꯦꯔꯥ ꯍꯨꯁꯣꯑꯦꯚꯔ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯀꯣ ꯀꯅꯥꯅꯣ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗ ꯏꯪꯊꯍꯟꯕ ꯉꯝꯕ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝꯒꯤ ꯚꯣꯏꯁꯅ ꯇꯧꯒꯗꯕ ꯊꯕꯛꯅꯦꯕꯁꯦ ꯑꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯔꯅ ꯁꯨꯝ ꯂꯥꯛꯑꯒ ꯅꯣꯡꯃꯩ ꯄꯪꯀꯥꯞꯇ ꯀꯥꯞꯄꯛꯄ ꯇꯥꯔꯒꯗꯤ ꯃꯤꯁꯦ ꯄꯪꯀꯥꯞꯇ ꯍꯥꯜꯂꯗꯤ ꯉꯁꯥꯏꯒꯤ ꯄꯤꯄꯜꯒꯤ ꯚꯣꯏꯁꯁꯦ ꯃꯥꯡꯈꯤꯅꯦꯕ ꯄꯤꯄꯜ ꯚꯣꯏꯁꯁꯦ ꯃꯥꯡꯉꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯌꯥꯝ ꯗꯥꯔꯀꯣꯅꯤꯌꯟ ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯂꯩꯉꯥꯛꯇ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯍꯪꯉꯛꯀꯅꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯃꯁꯤ ꯐꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯀꯥꯡꯄꯣꯛꯄꯤꯒꯤ ꯃꯅꯨꯡꯁꯤꯗ ꯃꯁꯤꯗ ꯂꯩꯔꯤꯕ ꯐꯣꯔꯁꯦꯁ ꯃꯌꯥꯝ ꯑꯃ ꯂꯩꯅ ꯖꯒꯥ ꯑꯃꯗ ꯈꯨꯠꯂꯥꯏ ꯄꯣꯔꯛꯑꯒ ꯑꯦꯝꯕꯨꯁ ꯇꯧꯔꯝꯃꯒ ꯆꯦꯟꯈꯤꯕ ꯉꯝꯕ ꯍꯥꯏꯕꯁꯦ ꯁꯔꯀꯥꯔꯒꯤ ꯃꯥꯏꯊꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠꯗ ꯑꯩꯈꯣꯏꯒꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯃ ꯅꯤꯕ ꯑꯃ ꯆꯪꯉꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯁꯤꯒꯨꯝꯕ ꯆꯣꯔꯣꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯇꯣꯡꯂꯥꯎꯕꯤꯗ IED ꯔꯤꯄ꯭ꯂꯥꯟ ꯇꯧꯕ ꯉꯝꯃꯤꯕ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯉꯁꯤꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯣꯛꯏꯕ ꯐꯔꯗꯔ ꯑꯦꯁꯀꯦꯂꯦꯠ ꯇꯧꯔꯛꯇꯅ ꯀꯤꯗꯅꯦꯄꯤꯡ ꯊꯣꯛꯂꯛꯄ ꯗꯦꯟ ꯖꯧꯖꯥꯡꯇꯦꯛꯇꯁꯨ ꯇꯧꯔꯛꯄ ꯁꯤꯒꯨꯝꯕ ꯁꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯂꯦꯟ ꯇꯦꯡꯅꯧꯄꯜꯗ ꯇꯧꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯦꯅꯥꯄꯇꯤꯗ ꯑꯃꯨꯛ ꯇꯧꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯋꯥꯔꯤꯕꯨꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯤ ꯗꯤꯑꯦꯁꯀꯦꯂꯦꯠ ꯇꯧꯕ ꯌꯥꯅꯕ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯁꯤ ꯌꯥꯝꯅ ꯃꯊꯧꯅꯥ ꯂꯩꯅ ꯁꯦꯟꯇꯔꯒꯤ ꯐꯣꯔꯁꯦꯁꯁꯤꯡꯁꯤꯒ ꯋꯥꯔꯤ ꯁꯥꯕ ꯑꯃ ꯆꯪꯉꯤ whether they are ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯆꯤꯡꯅꯕ ꯂꯩ ꯑꯩꯈꯣꯏꯗꯗꯤ whether they have allowed such kind of things to happen ꯃꯣꯏꯁꯤ ꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯊꯣꯛꯄ ꯃꯇꯝꯗ ꯃꯣꯏꯅ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯄꯥꯡꯊꯣꯛꯇꯕ꯭ꯔꯥ ꯑꯦꯝꯕꯨꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯑꯦꯔꯤꯌꯥꯗꯣ ꯀꯣꯔꯗꯟ ꯑꯣꯐ ꯇꯧꯗꯕ꯭ꯔꯥ ꯃꯤꯗꯣ ꯐꯥꯅꯕ ꯍꯣꯠꯅꯗꯕ꯭ꯔꯥ ꯍꯧꯖꯤꯛ ꯄꯨꯡ 24 ꯂꯥꯟꯊꯣꯛꯈ꯭ꯔꯦ ꯃꯤꯗꯣ ꯃꯅꯤꯄꯨꯔ ꯃꯄꯥꯟꯗꯕꯨ ꯆꯦꯜꯂꯝꯃꯅꯦꯕ ꯋꯥꯔꯤꯕꯨꯕꯀꯣ ꯀꯣꯟꯅ ꯇꯧꯔꯛꯄ ꯊꯕꯛꯁꯤꯗꯤ ꯀꯥꯟꯅꯗꯦ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯁꯨ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯇꯧꯕ ꯉꯝꯕ ꯃꯊꯧꯅꯥꯗꯣ ꯎꯠꯊꯣꯛꯄ ꯇꯉꯥꯏ ꯐꯗꯦ ꯑꯗꯨꯕꯨ ꯃꯤꯍꯥꯠ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯀꯟꯗꯦꯝ ꯇꯧꯏ ꯑꯩꯈꯣꯏ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ CSO ꯑꯄꯨꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯀꯣꯀꯣꯃꯤꯒꯤ ꯁ꯭ꯄꯣꯛꯁ ꯄꯔꯁꯟꯁꯨ ꯑꯣꯏꯖꯕꯅꯤ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯃꯤꯍꯥꯠ ꯁꯤꯒꯨꯝꯕ ꯀꯩ ꯍꯥꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯦꯁꯀꯦꯂꯦꯁꯟꯁꯦ ꯌꯥꯔꯤꯈꯩ ꯇꯧꯗꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯣꯖꯥꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯊꯝꯕꯤꯔꯦ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥꯅꯁꯨ ꯄꯟꯕꯤꯕꯗ ꯌꯥꯎꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯐꯥꯖꯟꯅꯕꯒꯤ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ 12ꯅ ꯑꯃꯨꯛ ꯀꯨꯀꯤꯅ ꯐꯥꯖꯟꯕ ꯑꯗꯨꯒ ꯁꯦꯅꯥꯄꯇꯤꯗꯅ ꯑꯃꯨꯛ ꯀꯨꯀꯤ 19ꯁꯦ ꯑꯃꯨꯛ ꯐꯥꯖꯤꯟꯕ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯅ ꯑꯣꯖꯥꯅꯁꯨ ꯄꯟꯕꯤꯕꯗ ꯑꯗꯨم ꯌꯥꯎꯔꯤꯕ ꯊꯣꯛꯂꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯦ ꯃꯇꯝ ꯆꯥꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟ ꯂꯧꯈꯠꯂꯒ ꯄꯅꯤꯁꯃꯦꯟꯅ ꯆꯤꯡꯕ ꯑꯣꯏꯔꯒꯁꯨ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯀꯌా ꯑꯃ ꯑꯩꯈꯣꯏꯒꯤ ꯈꯨꯗꯛꯇ ꯂꯧꯈꯠꯄꯤꯔꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤꯗꯁꯨ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯔꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯅꯥꯀꯟ ꯑꯅꯤꯃꯛꯇꯒꯤ ꯑꯃꯅ ꯑꯃꯨꯛ ꯐꯥꯖꯟꯅꯕꯒꯤ ꯑꯁꯨꯃꯥꯏꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕꯗꯨ ꯄꯨꯊꯣꯛꯄꯗ ꯍꯦꯛ ꯈꯔ ꯉꯝꯃꯣꯏꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯩꯕꯁꯦ ꯑꯣꯖꯥ ꯀꯩ ꯍꯥꯏꯕꯤꯅꯤ ꯐꯥꯖꯟꯕꯗꯨ ꯇꯣꯛꯈ꯭ꯔꯣꯕꯀꯣ ꯐꯥꯖꯟꯕꯁꯦ ꯈꯤꯇꯪ ꯃꯇꯥꯏꯗ ꯑꯃꯨꯛ ꯊꯝꯖꯦꯕ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯉꯨꯅꯦ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯆꯣꯆꯥꯟꯄꯨꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯊꯜꯂꯛꯏꯕ ꯅꯥꯒꯥ ꯑꯉꯥꯡꯁꯤꯡꯗꯣ ꯍꯥꯟꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯊꯣꯛꯑꯦ ꯍꯣꯏ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯗꯦ ꯑꯥꯔ ꯔꯦꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯔꯦꯗꯤꯅꯣ
situation se calm down tongnaba natraga situation makha tana escalate toroktanaba honaba nateba escalate toroktre noi bo hatpidre lao tholo chasilao noi sidle biadre hoje safe zone ma putoke si karama governance ta kamaina thokpa janova khoi je country to an bada leina banate constitution to an ba paineraga atopa country ma da atopa armed forces ki marakta leiru banate mamang da me third ki incident da su adumaina population diversion ji tawraga population movement je thugai kan da ngasi gi situation je hoji pau lai bani armed forces ki mathamoi si yamna hoji pau mayek sengdri manipur government gi mathau je mayek sengdri ai hoji haijabuduni armed forces ina sigum situation am leire hai targadi senapati town da kangpokpi town da chatli ba mi myam du da phaba pun ba tawdana ba si torok pai mamang da litan thok 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 pagan da su tawgrabani mi khun question na da khochan na da tawdana lan thengna doi gi tawna da leigrabani sigi marak da government gi asuk yam ba paisa myam thada da intelligence source myam tawdana phone tapping myam tawdana adagi kano gi social media gi post myam je handle tawna ba tongan ba kano SP link dana wari bu ko SP office link dana suguma myam se tawra bauda karamba condition da manipur government na government of india na suguma situation je thokali no haibse sidi akoi miyam na munna khanba mchang ewa akoi marakta nuai na dabal leibe sida government da kari kanari government of india na kari advantage lowi kari harvest to ge si timings de je akoi phadana khanlaga yellow fruit sing na fadana munna khallaga khandana ga punna thengna bagi tangai fadaba ji yam chaung leiba sigi thengna basi natre akoi na masida kuki naga khanare khanajanu natraga maitai kuki khanare khanajanu naga ga maitai khanajanu na haiga leiba matam sida benefit se kana na rip tawge ha je khoi phajana khangmam change sigi benefit se rip taw se government of india na situation je tawbangam na kari gi tawdrino peace prok na ba hona bada idp gi mayum manjan ba paisa adu kai thokre ada kai thokre haraga somna kandana furu masen pa ta hanan ba maruina census torum da isida khoi gi sugumba ko original citizen sing nrc gi demand gum lai ba timing sida sugumba escalation thorok posina khoi da yellow fruit sing gi marakta magi ahoba chauba masai gi gap ama government of india na khoi masen punbe ya da ba kongna ba ya da ba ko nungai na da ba si sum chau thorok pa angang sing inkhale ba angang sing sida hojiti social media matam ne aduna moi gi thamoi da pen da ba mayam do hen na phongdo han ba head preaching ama akhoi da tawhal leba head preaching si ngasai gi nungsina da ba sandok pagi pot oin chathagre ba peace sandok na to ba ko si isina maram mora kana akhoi da government of india ga manipur government ge sida koi cso mayam ko even ai wakhan da di peace talk to riba mayam sina bauda moida nuai ta ba khara soidan lem do male maruina tribal sing gi di peace talk sam le ai ta ko moi gi su agreement den nsnm gi agreement mayam le ba sigi laiba agreement jing je lotion bang amang tabagi government of india gi problem ko ngawrok pa yam sang na wari sanar pari frustration si mayam marak sida akhoi gi community conflict si tangkhul ga kuki singa toramadagi naga ga kuki ga onaning bagi wakhalon then ai nga sai jaba firsol da chuchampur da tenopal da irang leitraga chandel da leitraga maruina naga ga miti taba jaga periphery jaga sing da yam kanna to bose re escalate to la kana senapati gi region ji da blockade ama block ama chatning bagi mong ama man ba masu yauri aduga government of india na munna yengbi ga da basi government of manipur ga moini na munna yeng da basi kaino ai kanda chorchanpur frezol ai hadan jan nigeria jini chandel tenopal da top irang leitaba dominate to raba jaga oina uhalaga atopa jaga jing sida irang je sum thamakanda government of india magna mateng pangdaga su agency karana sugumba ambush sugumba thabak thoram singje chathabada chauna mateng pangbagi mami tare hojikti ko aduna sidaida cso masen akhoi masen gi marakta su indigenous oiba akhoi gi fruit sing gi marakta su yamna pungning phadaraga khandana ganda sigumba situation je makhata na thoktana ba akhoi marakta bridging gi dakar ama lakpra sakarna di akhoi se bridging tawbagi mami je akhoi da leiroi doreba akhoi gi na jing da khalli je ngasi aina si hai kana kuki sing do nang kallurone kuki sing do adu tawrone na hairak pudi yai ko even siza hospital da ngasai gi asok posing thamba do bauda facebook ta kai da comment da yamna kaini akhoi da head preaching ai tare yamna nuai ta basi yam seng na ine ko yam seng na ine ai tare aduna akhoi gi thamoi da sugumba head preaching se
kanana tawhalino karigi tawrino aduga akhoi maraksida leiriba yellow fruit aseng basing si maron lonba akhoi metei khara adagi metei pan khara adagi nagagi khara lolakpa tangkul khara lolakpa natana atopa fruit sing si yellow fruit sing si karigi tumina lehelino peace processing the why they don't want to participate as a akhoi naina bagi tangai badabla eba peace process ta participate tawba haibse akhoi gi yellow fruit sing sina participate tawpa matamda non indigenous oiba criminal singse akoina identify tawraga moigi mathakta akoin thabak taw ngam doineba hojikti participation je akoi gi community gap se am chauna leigrabnina akoi machine je paw phono je yam wale hojikti ko aduna lei adugi condition leigrabnina any no moi pai ba mana mi ma halam matamda aibu halamo mi bu halamo madu chingda kuki gi jaga amada langthoma matamda masi kuki na tawne haiga dum escalate tawraga akoi gi yaujadaba fruit mayam amasu masida chendaraga yawning daba fruit mayam amasu chendaraga purga dum chale hai tare sigi poche tadanaba security forces singje manipur da thambani ne logjai sigi thabak se tadanaba security forces singje mathau pangthok kadam ne logjai hai tare operation chathari jisu sigi thabak singje tawdana bane ne logjai adubu sakana ngamakram na akoina miyamna wakhal ma khanbagi tajado yam thuna lomina ba tangai phade na ismain damje hoi thaka che ja makhata na lakjabada hairiba thodok se khoigi ahan bada ZUF na chathabani haiba aduga makhata na sum phungdoknarakpada amuka arambai tengol na amuk chathabani na maral sirakpa arambai tengol gi site dagi su asigumba thodok se kaino tawkhiba leite haina sengdorakpa asigumna amada amuk taishina sumaina leiringai maraksida amuka oza hairiba thodok se khoigi CM gi program ama Churachandpur da chatpagi kaino plan amasu leikibane aduga mari leinarakadra haibagi wafam dune boza kari haibini boza kanumta haijage ko arambai tengol je mayamna hot topic oi launareba ko ai wanganda de arambai tengol du kari kano leidono koron bana ina koron bana khara ngange do mae ko maonda requisite oiba training moina ngange ba ambush athabani ada ukhulomda arambai gi mi leigre ga na escalate to basi kasai moina haibasida akoina ai wakanda de akoina pangkhum gumbasu phatabra na khalle kaino haidi yam samna da aina arambai yam kaning mai wadi na te ko arambai is not an armed group madi han mada kenoni akoi kani inat ki oiba mathau mangam pangthok charaga adu yam mi jing do maidai inat ki dama pangthok charaga lejer mane ba ada lenga ki security forces sing na mafam matam jana mathau to biramagadi natraga lenga ki security force tauge na ngairaga kanoda se samna da kanto da lekin thabida adegi kai da se moirang da bisnupur da trongraubi da security force layer mayam do order phangi de aibagi dama thabak mathau pangthoki dabne aduna naha sing jidi akoi gi naha sing jidi iramdam nungsiba imalebak nungsiba ai gi yum mai taradi lenga kane ai hojik sim langda so haijai duni sidi aramba yi watana te any fruit ki mi da ma gi mayum mai tharo gadi mai thari mi do masak khangadi madu hatokna je haibasi masi human nature ne ba se akoina civilized or tringai de chatara ba head hunting gaina le reiba kholiba mayam adagi landana dana lam khopchanna ba si ningthong amagi jaga da ningthong amana area do dominate toraga he na phaba lenga ama puthorokpa sugum mayam dagi thain de chanara pone ba sida ai wakanda arambai da allegation to se tom thok tabra na khale mamdi kaino ganda akoi gi hujik leiba leibaki phibam sida miyamna adi maruina tribal singna maruina ngasai gi cookie gi angle na akoi gi kokomi de su allegation yam toy moina ko kokomi de su ngasai gi maite naron ge adu ne adani mouthpiece ne adu yam I moi kohor du ne yam kana I re hojik se ko adu ai wakanda moi je thabak se leita badagi moi gi marakta leiba gap sing do divert tawna ba adugumba kano ne strategy ne lawe hai tare mamdi kai no hai kanda hamada kokomi na ngasi bawda manipur da fruit to kai tabsi kokomi na swaya gi deba ko aduga khangda mamna laloba kokomi ga naknai hai ba taragadi maitai laloba lei ba sing siti moidi ning tambagi yawol yo ma da chakrab ne ba kokomi is ko ngasai gi pressurizing the government of Manipur and the government of India. Kokomi je government of Manipur amadi government of India ki makada Manipur da thoiba irang se sigi irang sibu loisanaba adugumba strategy ma tawbiyo na pressure toriba adugumba civil society group amaneba yam samna da ko ningdam madan ma da kokomi yaude ngasi bawda kokomi na bharat ge koi ningdam magadam ne ha yib leite
even kokomi na mamang da tan giba special status na demand ama to gibisida bicameral legislature ama yaw bosida furup khuding maki representative yawraga akoi punna hingmina gadabne habise kokomi gi wakhalo neba sigi situation jida irang se continue to na base leiraktadana hai tare ko khanabam je leiraktadana tohan ba angle dagi statement mayam thoksalaga choro da kai da tori mayam du da kaino masai kene bi chenaba den akoi gi kano gi ka southern haibra eastern command village volunteer haibra adu chenaba chandelom de la ijala ga ina khoina singnaba hai tare ko masai gi naga ichin nau sing adu da taba tangkuli nau sing na pirakpa information gi matungina adu gi mayam do munna bo hona bada masai gi moida akoi da kokomi ji da maitei la lobagi maningda leiraganda back tawbani gaina harakpa sidi yamna phagi da bai tare moi kokomi gi thabak thoram sing sibu moi munna yengaktaba kokomi na fruit mayam je tinan na ba honarakpa pulan na ba honarakpa akoi even aino je haije doni bicameral legislature gi wari then akoi gi ngasai gi manipur sida kayani akoi gi district ani leigedabni na gaina torpa propaganda samna haida akoi gi hill gi DGPM leigedabni chief secretary em leigedabni gaina toriba propaganda se integrity and integrity state sigi apunba yellow fruit singi punna hingine bagi pandam da chalibo organization amada adugumba blame torpa se thabak leirtabne lowe hai tare same case ta arambai da moina blame tore se governor ga arambai ga understanding amada yanara kanda matamdu da arambai gi khulai sing se loina mak kano da governor gi kutang da sinakrabani some leirame moida usi kaigumba kana gumba kambu mana lotlaga leiramagadi ai wakhanda madu maranai tagado male maramdi as per the organization ko moidi ngasai gi kani akoi gi inat ki oiba thabak sing da changjal laga leiraba lojai ai tare aduga hojik se ijam jamba khongjom de gumba kari gumba adagi me 3 gi thodokta thokla ga ichinau singsuna inau singduna ichinau mayam no thokla ga adugumba lei katpa khotpa gi thoram tawba natana any escalated jaga amada moi gi mi ema ba ude haibse sima hoje any mapam da mi ema ude haise ko si clear ne ba aduga mapam du da changba haibse jungle commando sing natraga ngasai gi training yam phasana phangaba mi ne changaga tawgada thabak ne ba inat ki chathari ba mi singduna adugumba training ga phangamani ga idudi hoi ngamamangi metri gi matungda jungle ledi jaga khara da khoi gi icham chamba village volunteer oi bagi training khara tawru bududi adugi video khara di lermbi ai adubu yamna hardcore oi ba jungle da changaga numi mari mangani ga cha ka cha da bida phanga phanga cha ga leiraga napi mara ka tumdana khotana tawba adugumbi kano dudi ai leramdo mande leramaga di government of india na steps lor kadra na khalli ko aduna core gumba organization adagi atai manipur da leiriba organization mayam sina shigumba kahani a baseless allegation proof yaw the allegation to buse masi tawdaba phai maruina kokomi dedi sudau tawdaba phai maram di kokomi has been working for the integrity of the state and communal harmony em porokna bahona baneba communal harmony pamdaba ngasai separate and territorial council pi wara madigi separate administration gain talaba hayeng kona state ka talakadaba kangbu duna kokomi da yel laloba kangbu gi back ta leiba organization ni ga hairaga di madu miyamna ai wakhanda madu phagi tarakpa leidana ko phagi tarakpa dugumba thabak amani na ismain tamjage thakachari ja aduga makhata na khoi prime minister na thamgi ba wafam da jahi ama sana leiganu aduga work from home sen na chatnaba aduga thau tum petrol na jingba kaya se khoi limited oina sijina na ba thamgi ba wafam sidai da oja kamaina move che kamaina lobe ai kari happening oja ai prime minister why am hiding the BJP se egonda BJP gi leiba mayam se egonda khara kayani ko waro bagi mohamba hadak se lai ai tare yam se na de hiding de yam de hiding dabne adubu chaw gro bharat lenga hai tare ko bharat lenga aduga yam chaw ba wall gi khwai chaw ba industrialist paisa pai ba ko Forbes ki lista khwai paisa pai ba yauri ba maruina oil and gas ki thabak to ba company sing yauri ba adugumba country magi prime minister oina man haido akhoi da yaning makra wale ai je ko hoi BJP ki MLA khara even high court ki judge mar madhya pradesh ka da judge for cycle thor chana ba ure ba ko hoi ado ai mo ta di masi magi statement je kitang gani ko akhoi da fair psychosis ama phauna ba tawba statement man ba ma yawi masi ai accept tawning de manipur prajana su tawga da man de ai wakan da ko mamdi as a prime minister moina you are safe
in my hand hai tare ai administration ji makada noida gas ke awat palai roi noida thau ke awat palai roi hai basidi magi haibam thokne adubu internally magi miyam na haide magi miyam di BJP mayam na nataga atopa BJP ke nakna bajingna akoi se oil and gas ki problem am lakpani na school singda sumain to bayabra public transport he na sin na bayabra adagi e-vehicle da akoina akhanna ba subsidy ma piraga miyam je e-vehicle he na leyan mangambra sigumba policy to bai je sarkar gi tobam thokne hai tare adubu lebak ki khwai gi chawba makok amana noi gi class to online oina tawro nataga noi gari thobo handaro kaina ai thau gi problem lak te si tawro je even edible oil da thau cha da ba hadi asatau thau ngoba thau da palm oil amadi asatau je cha da ba ngai gi hangam nau ga je cha da ba kamu du lebak ning mani ga na basan ga yokale ba hoi adu di akoi manipur di pra fully lebak ning ba community tare mamdi akoi di ngari cha ja ba adagi akoi tribal ichinau myam lai si di o khara keno to kanghal laga san gar kanghal laga adagi keno nga khara kanghal laga icham chamba thau bungam de ngau de bida chajar ga hingjar pa adugumba la kunthra gi community ni hai tare aduna manipur da kwai lebak ning india da kwai lebak ning badi prime minister na manipur ni amadi northeast ki prajani ena lauthok pi bese si yam phagada male ai kan bada ko swai sida prime minister moina hayaning da akoina hoi state ki policy da ngasai gi magi policy manung du da chatharak pudi yam phai ai tai ko adubo ngan basanam tai ba astau cha da basi lebak ning mani ga na hai bagi mong ma yaure ba ko ada di akoi di manipur di pra fully lebak ning mani aduna mathang da di prime minister lakpi matam da manipur si lebak yam ning ba astau cha da ba adi lebak man india gi damak malem gi damak edible oil amadi cooking oil gi issue lakpa matam da masida akoi gi manipur na yam support to bi gi gaina panbira ga di yam noi jagani na sumain tam jagi thakachari ja aduga akoi gi NEET ki exam NEET UG gi akoi gi 2026 ki handak akoi gi May gi first week ta pangthoki ba exam se dai akoi gi likoi bagi matang se da akoi gi lupa lakh kunthra da paper lairamba BJP ki luching ba Dinesh Biwal amasung manau nupa CBI da sinakre ba paum yaureza sumaina akoi gi chawkhaba competitive exam asida sumaina leak oi bagi wathok aduga akoi gi laingak paibiri ba haitare BJP ki luching ba amana asigumba matang sida chenaramba aduga manau pa su yauna koi CBI da sinakhi bagi matang sinirza shai matang sida kari happening ai sumain tham jage West Bengal की इलेक्शन लोइबा BJP की असम की इलेक्शन दा हिमंता शर्मा जी ने दुगा West Bengal की चीफ मिनिस्टर जे सी अनि जे अमना सरदार स्कैम दे हम चाउन जेना भाई ताय मतम दुगी को अदगी अमना बागी गसाई ऑफिस ता पैसा लरोगा प्रिकाउ दा हबसिन बगी वीडियो अमा यम कन्ना वायरल हो रहीबा BJP जे मियाम ना कमाइना प्रोजेक्ट हो गया है कांदा BJP जी वॉशिंग मशीन अमनी मंगोंदा चंग अरानबा पनाम तौरसु मंगोंदा चंगरगदी चामथोगा चीफ मिनिस्टर बाउगी पोस्ट दा हिमंत बिश्वा शर्मा गाइस दे हायंवाय होम मिनिस्टर गुमगा ओरकबगी चांस मा यम चाउना लेबा मालेबा आई वखंदा को अदे मै पॉलिटिकल मूवमेंट में हम जे सुम येंगबदा आइना पाबदा थेंगना जबनी को तोन तोन एक्सपर्ट सिंग ना हाइबदो आइना मुक समअप तौजबय वानी अदो हजकी अखोगी नीट की पेपर लीक ओइबे मतंग जे आइदि BJP जे नमजन गिद्रायना खनबनेबा मोइदा सोकपनी ना को अदुबो नीट की पेपर लीक ओइबे मतंग सिदि BJP जे चुमना तौगे हैबा हदि यंग जनरेशन में हम जी कैरियर मांगनी मसी सुगुम्बा टाइमिंग सिदा अखोइना पारा अमा तंबी होद्रगदी तुंग कोइना लाको मतमदा angang singsida laik paning badi wakalon aduga achumba haibdi yamna changthokpa khunai sida changthokpa engineer sing doctor sing leidana ko lawyer sing leidana makhan gi profession sing jina akoi gi samaj gi yumbi oiri ne hai tare sigi profession sing sida amuba kali ma taisan gi vibe je phajade na BJP je khan badong taweba aduna hairiba miyoi sing do BJP makki mi oiram batar ga su moi gi mathak da logi obe action logani na thabak pangthok pi besidi BJP bu miyam na hanna na thagatpa amadi BJP da confidence lainaba masak amara haina ai sumain thamjage ओजा दुगा अखोगी अरोइबदा लाक्चानिंग बसे अखोगी इम्फाल दगी हौरगा मणिपुर पुंबदा पालकनबा थौरांग हौरगलिबा स्मार्ट पैरालाइज मीटर की मतंग दा अरानबा पाउ संदोकपिगनु हाइना मणिपुर स्टेट पावर डिस्ट्रीब्यूशन कंपनी लिमिटेड की जनरल मैनेजर ना फोंदोरपा वाफम खतंग यावरेजा वाफम से अखोगी अखोगी स्मार्ट मीटर सिना पैसा हेना कंज्यूम तवे हाइबगी लाना संदोकपा मतंगदुनी अदुबु अखोगी जनरल मैनेजर की साइट दगी
पुखलकलिबा वाफमदि अखोइगी MSPDCL गिसे एनर्जी काउंटिंग इम्प्रूव तौननबा अदुगा बिलिंग ट्रांसपेरेंसी लेहननबगी खोंथांगनि हाइबा वाफमदुने ओजा स्टेप सिदा करी हाइबिनि मध्य प्रदेश उत्तर प्रदेश अखोइगी स्मार्ट मीटर की मतंगसिदा इहो अचौबम ले स्मार्ट मीटर से बिल याम चाबा अदुगुम्बा मीटर ने है इहो अचौबम ले ख्वाइ फर्स्ट मणिपुर पावर डिपार्टमेंट ना हुजी हुजी पालिबा सिक्योर मीटर से पैसा मैम चंगा पालकांदा सिक्योर मीटर से बहु मपुंग फाना लेतदना पीब ngamdriba matamsida another investment ama tawraga smart meter panbase kari khudong chaba leidana tawrino budget to kyam leirajano paisa to karai dei kaitoi atopa development da sinaba yadaba jala meter reading gi problem jidi manipur praja mayam da ngasi bawda leite ai tare hojik pawdi leite ado MSPDCL na miyam da uting eba potse kari no hai base MSPDCL na sengdokpom toe MSPDCL sina akhoi manipur sida hana leiriba paliba secure meter singje mapung phana panba loirabra data ama moina miyam da upam toi aduga secure meter si kadai wai da soibadagi moina smart meter si panna ba honare ino pal matam gi palak mantri na matam mi palakpa power gi managing director na magi mi sing da thiga pina ba hona bada meter sindok sinjin tawba wire anjan sindokpa leba ki chakhotna ba tawba na tawba ko nasai gi thiga suba ya ba adi samna da nongju pantha manakta koilas jan tharak pa je ko hadi ngasai samna da koilas ta ji chai ani natraga ahum di mana maintenance thiga dar do na pubam thok pane company do na ko adu taw do bida hanjan paisa ga idok gi culture ma khoi state sida adu gum lei hai tare power department su adu gum mong da same angle da chathabra hai bagi chingna base manipur miyam da lei tabana te power department sina sugum thabak ama chathage hai tar gadi hana secure meter sing si gi asoiba sing do miyam gi complaint kyam lakhre secure meter paliba miyam sidagi moida kari complaint lakhre karamba makhan gi complaint lakhre aduga smart meter sina secure meter sing sidagi kari ahen ba pot yauri no only meter to yengba nuaina bni paisa chatpuru yengba nuaina bni si tongnam ni adu tongnam ni na haiga heavy investment ama hana gi paisa thadagi miyam je loisallaga muthala kanda anuba paisa ama invest tawraga miyam gi paisa taxpayer money moi precaude lana chapadi na te taxpayer money si moina lan na season ga magi mi da thika pibe yana ba mong da tawbane ha je aidi adumaina thamjai hai tare ko aduna power department na ngan tawgiba program sing power department gi sida sengdok cherol jida moi anuba meter se pan basina si phagani ai ba khaktane ba yauri je ari ba meter sina kari soibadagi anuba meter pan bagi dakar lai no hai je miyam gi karamba complaint MSPDCL ka khana gi ba sauna gi ba secure meter sing je lawthoga phuktalaga si phatte ga ina hairakhiba kyam yaurage ha je hana MSPDCL sina sengdokpom thoe ba adui matungda sigi investment je torko matamda power department na masa mathana tawjagibra secretary gi pass tawbra karamba chief minister gi matamna tawbano karamba power minister matam tawbano aidu madu khangma ma thoe miyam na ko aduna hojik se ai wakhan su secure meter se problem ka su leitaw male aduna anuba investment na tawraga paisa mayam thadaraga yum da survey ga janandana adugi paisa ga pidana tolop ko pingam dringa jida moina tawri pura ngakpom ne na ismain tamse hoi thaga chai oja na marik chungba wafam kyam su tambire oja gi chilla matam kya bu kai thok piduna tharom asibu mapung phahan bi bagi damak haningai letana thaga chari oja matang asida news analysis loisinjare meeting tabiri ba punamak pusu amuka na thaga chari Admission open. National Institute of Electronics and Information Technology NELIT Imphal-gi tongan ba course singi admission haujari chahi amagi PGDCA chahi anigi MCA MTech AI and ML MSc IT MSc Bioinformatics yauna 2026-2027 session gidamak chahi marigi BCA BSc Computer Science BTech AI and ML amasung chahi ahungi Diploma Engineering da ming chananaba registration toba yaragani PGDCA, MCA, MTech, AI and ML, MSc IT, MSc Bioinformatics ki oina registration tobagi aroiba numit lakliba June gi tarik 12 entrance test na June gi tarik 13 ta phangthokani BCA
BSc Computer Science BTech AI and ML gi registration tawbagi aroiba numitna Megi tang kunni entrance test na Megi tarik kunmari da pangthokani nupa macha amasung nupi masagi hostel gi khudong chabasu pijari SC amasung ST mahiroi singi tuition fee free oijagani pijari ba QR code asida scan tawraga online registration tawbasu yagani akupa maro gidamak mobile number 8132062261 natragana 7005106072 da call tawbiraktuna khangbiba yagani Sparkle Educational Service ki Career Counselor ki Female amasung Male ki ahangba post ani kauri Educational Qualification MBA loiba oigadabani Fresher amasung Experience leiraba miyoisingna apply tawbiba yagani Hena akupa marol ki damak 7005063196 natragana 9366230077 da contact tawbirao natragana aikhoigi office Sparkle Educational Service, 2nd floor, Northeast Window TV Building, Hata, New Tikon Road, Imphal East, Manipur da lengsin birao. Hakchang phana thamge hairabadi iramda masimakta da leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kunhenbada ana layeng bagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhogi specialist singna marik chumna thawai hakchang yauna layeng jari aduna state wangmada amu kari gi chatlugani aikhogi manipur da su hojikti awangba thaki healthcare fanglabada matam mangan biraganu sel hena tingan biraganu aikhogi specialist singdagi malemgi apaba thaki layeng patapta yumpham oiba service lobiyu Babina Hospital where hope meets compassion akupa marol gidamak Babina Hospital Sajiwa Jail Road Khabai Soi Imphal East lengsin birau natraga aikhogi phone number 6909390666 ta call tawbirau Northeast Window mining tabiriba mayam punamakpu taramna okchari hauzik mapalamgi thabaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisingna presentable and good communication skill leibatanatana masagi chahi kunmathoi dagina kuntrataret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabatanatana medical and insurance su pijagani hairiba thabak asigi thagi oiba salary lising kuntaretagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winning ba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Beharan Water Park ki female retail staff tara kauri hairiba thabak asi apply to biningba miyoisingna
ꯔꯤꯇꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕꯒ ꯂꯣꯏꯅꯅ ꯌꯥꯝꯗ꯭ꯔꯕꯗ 165 ꯁꯦꯟꯇꯤꯃꯤꯇꯔꯒꯤ ꯆꯥꯡꯗ ꯋꯥꯡꯕ ꯑꯣꯏꯕꯤꯒꯗꯕꯅꯤ꯫ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨꯗꯤ ꯑꯦꯀꯣꯃꯣꯗꯦꯁꯟ, ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯑꯗꯨꯒ ꯗ꯭ꯌꯨꯇꯤ ꯃꯤꯜꯁꯨ ꯄꯤꯖꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯊꯥꯒꯤ ꯑꯣꯏꯕ ꯁꯦꯂꯔꯤ 68,000ꯇꯒꯤ ꯍꯧꯖꯒꯅꯤ꯫ ꯑꯇꯣꯞꯄ ꯃꯔꯣꯜꯒꯤꯗꯃꯛꯇ 7005273217 ꯅꯠꯇ꯭ꯔꯒ 9366230077 ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯅꯣꯔꯠ ꯏꯁꯠ ꯋꯤꯟꯗꯣ ꯇꯤꯚꯤ ꯕꯤꯜꯗꯤꯡ ꯍꯠꯇꯥ ꯅ꯭ꯌꯨ ꯆꯦꯀꯣꯟ ꯔꯣꯗꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯎ꯫